Social media amasung newspaper gi update myam gi mafam da thamjari ahanbada Tomtomsana nongsabana asumna update thamlakli Manipur Commission for Protection of Child Right ki mihutna angang singbu imung dadi sinarakle adubu aigi isa nupi bu phone thibagi namada gari manungda nupi oibigi ikai khumnariba mafam du phawba aimaki imangda molest tawkiba aibu lebak myam gi mamangda gala paidina singkibagi maram pidaba yaroi icha nupi bu molest tawkibagi ngasi lakhiba commando singi mathakta aina court ki thongda wakatlagani noi kai da chenmano yengo noi gi nasana su leitabra Ani suba update ta ingonda nakhoina tawningba taw adubu karisu khangjadriba pikliba aigi isadabu nakhoina miyungsi leitana gypsy manungda otpanaiba tawbigi badu nakhoigi mathakta nonganbaga kaidorakpano haibadu namit pena yengo Mathangda Youth of Manipur nasu asumna update thamlakli Oza Tomtomsana gi pikliba isa anida ngasi tabada hangoiraba Thawong sathai hariba sigi police personnel sing aduna explanation piu karigumba wafam asi asengbo oramlagadi Youth of Manipur tumina leiroi chairak phangdri fawba khongjang jangsin gani Lucy Priya kangu jamna su asumna update thamlakli Ngasi Oza Tomtomsana gi apikpa minor masa ani school dress setna hapkatlaga puruba SI amadi constable singadu khudakta phagadabani amadi suspend tawgadabani students body singnasu tumina leithokfam thokte Mathangda Aron Kaising na sumna update thamlakli Kuki Army Hairi Indian Army ni haiba yai line lawba yaroi nagaga maitai coordinate tawnaba ama changi masi kanagisu support nate kanagisu mateng niba nate animaki ai phanaba cooperate tawnadaba yadaba maram sauna leibagini amaga thauna hapinaba mateng tawnaba natana aikhoi mai pakloi Moidi sirabasu hinglabasu araiba resource loina employ tawraga kukilen lawgani haina absolute commitment thamaga honaribani kuki takthoknabagi chance ngasi gesina aroiba oigani ani suba chance leiraroi naga maitai animakna masi khangba darkar yamna lei lan tawnabagi mami hek ubada US phawba magi alliance amasung backing thibani masibu mateng niba kawde mathangda wawa lawna hore page tagi lokhatjaraga Koko mina sindana lakriba jun kungani panda Manipur kanba khongchat Imphal da pangthoklagani khongchat asi thau ground thamai bandagi ayuk pung 8 dagi hauraga Khumalampak Main Stadium phawba chatlaba matung Manipur kanana ba mifam pangthokani amadi miyam punama khongchat asibu saruk yabina ba Kokomi gi convener TI Somarendra na phongdorakli Sakadariba rally adugi slogan di Manipur gi yelhomi muthanaba tawriba India gi thausil khudakta lepkadabani ani subada India gi kanglu phurup naiba thawong yaningde Ahum subada narco terrorism maru phuktatlasi mari subada mapandagi landarakliba narco terrorism tanthokhi gadabani manga subada narco terrorism ga su tawnaba yaroi Taruk subada NRC chatnanaba thorang thuna paikhatlu Taret subada lan loidriba phawba khulai lokhatpa yaroi Aroi bani pang subada lan loidriba phawba combing operation tawba yaroi haibana chingba slogan sing laugani hairi Union Home Minister Masamak Manipur da lagtuna solution puraknaba thabak lokhatlagani Governor Union Home Minister Amit Shah Masamak Manipur da lagtuna lamdam asida hojik thengnariba issue sigi solution puraknaba Thabak lokhatlagani haibagi thajaba pirakle haina Governor Anushai Uike na phongdorakli ngasi Imphal gi Raj Bhavan da pangthokhiba Governor Anushai Uike na Ambulance gari ama Red Cross Society Senapati branch da khusinabagi tharomga mari leinana media da governor na wafamasi phongdolamkhibani tharom aduga mari leinana wangangbada governor na makha taraduna mahakna handak Delhi da chatpada lebagasi president yauna Union Home Minister amadi Finance Minister ga unaduna Manipur miyam na thengnariba awaba amadi khudongchadaba singi matang da paudamkhi loinana miyam gi mateng pibinaba su taksilamkhi Mahakna Union Home Minister ga unabada Union Home Minister Masamak Manipur da laktuna state asida thokliba kanglup ani gi marakta thajanadriba si koknaba amadi lanjenaduna lairiba miyosing masa gi mafam da hanjil hanba yanaba nakalani makawari sanaduna lokhatpa yaba thabak sing lokhatkani hainasu thajaba pirakhi masida natana Finance Minister dasu Manipur miyamna hojik thengnariba sel thumgi awaba maru oina relief camp ta lairiba singi sel thumgi phibam phagatnaba mateng pangbinabasu phongdoklamkhi hairi